One for each of your victims. So be it. Jeng tabiru bamyam pumna makpu ahanba maktada DN Entertainment ski maikayda taramna oksari matam kuirabagi tungda ngasimuk miyamgidamak pujarakliba movie asigi maming The Shawshank Redemption. Movie asi 1994 gi September gi tarik tara da release tawkiba American prison drama film amani. Film asi IMDb da 10 gi manungda 9.3 gi ratings fangki. Rotten Tomatoes da 91% gi audience score tawba ngamki amadi Google users singna 95% gi like piraba film amani. Film asi gi ratings sing asina film asi aduki matik magul leiba film amani havel takli. Havidi film asi greatest movies of all times ki manung chalaba movie amani. Masida sunatna film asina 1995 ki Academy Award miyamna Oscar Award hairagani hena khangnaribe award asigisu nomination taret changki. Film asi nambada US dollar 25 million sangna namki aduga film asina tankiba senfamna US dollar 73 million hena tanki hairi. 1990s ki matamdadi 73 million hairiba asi yamna yamlab senfam amani. Film asigi writer amadi director Frank Darabon masamak na oiri aduga film asigi producer na Nicky Marvin na oi. Film asi 1982 gi matamda Stephen King na ikiba Rita Hayworth and the Shawshank Redemption hariba novel aduda yumpham oiraga puthokiba film amani. Movie asida saktam langliba miyoi khargi maming pallabada film asigi main character Andy Dufresne gi saktam da Tim Robbins. Dufresne hariba miyoi asi sawaraba Portland Bank amada thabak tawduna leiba laik laisu yamna hairaba misak amani. Adubu laibak thiba thaudok amadagi mahak asi Shawshank hariba jail asida 1947 da sanglakhi. Dufresne gi marup Red ki saktam da maming leiraba actor Morgan Freeman. Mahak asi Shawshank jail asida sahi kun hena leiraklaba misak amani. Samuel Norton hariba Shawshank jail asigi warden asigi saktam da Bob Gunton. Red ki marup Haywood ki saktam da William Sattler. Captain Baron Hadley ki saktam da Clan Brown. Tommy Williams ki saktam da Gil Bellows amade al oraba jail adugi librarian Brooks ki saktam da James Whitemore. Paredudi mayam film asigi wari siliba huzaraklage wari siliba matamda soi khilan ki bayawru su ngakpiyo haiba wafam thamjari. Film asigi ihan hanba sin asida yum amagi get matai oirafna car ama khamduru leiriba sei khoid uhali. Car asigi manungda Andy Dufresne masa adu khoirang khoisauna na tawpham khangdana leiri. Car adugi manungda phi amana yom sinduna yawriba magi nongmai revolver adu lawthoktuna yengi. Maru kharasu yawri. Madudagi yu likli amasu lawthoktuna yu adu thakna mamangda leiriba yum aduda yamna munna su yenglami. Masigi makha tarakpa sin asida mu udliba sina court amadani. Ukil aduna Dufresne da magi nupi hatkibagi ahing adumaktada mahakka maga kari wari sanakhi amadi kari nungainadaba leikhi hain hanglakki. Numit adu yamna nungaitaba numit ama oiki mahak atopa nupa amaga khangnare haiba aihakna khanglakpasi mahakti yamna nungaire. Magi matung koin inaduna senaduna leiba asi mahak yamna hainade. Maram aduna makhoi ani Renoda satuna divorce tawrasi haina hairakhi haina endina khummi. Ukil aduna marak thasilaktuna Nupi aduna khainarasi haina hairakpa matam aduda nahakti kari khumki haina muk hangsilaki. Mana hairiba adu mahak yabangam loi haina khumki haina Dufresne ukil aduda hairaki. Maduragi ukil aduna makha tana madu khakta natte nangna haikiba Renoda divorce tawdringai aikhoi ani norokta hana sungsoi soidana unagani haina haikiba natra. Wafam asi nakhoi ani khatnabda tahoba nangi yumlo nabda leiba miyoi amana hairakpani. Matamasida Indina numit adu mahak sauba henman khibana kari amata ningsingba thoktre wahai sing adu mana hairamba yai haina khumlaki. Ukil aduna Dufresne da wari makha tana baharaki. Makhoi ani khatnaba loraba matung magi nupi adu beg ama yansinduna Glen Quinton ge manakta leirurani haiduna satkhre haina haraki. Nupi aduna satkraba matung mahak nupi adubu amuk khanna thiba satpara haina ukil aduna makha tana hanglaki. Dufresne amuk mahak bar kharada sangduna nupi adubu thirui adubu bar sing aduda magi nupi adu leiramdabdagi magi nupi ga khangnariba Glen Quinton hairiba nupa adugi mayumda amuk lakhi. Adubu yum aduda su makhoi ani leiramdabdagi yum adugi gate mayada magi gari adu khamduna makhoi ani halakpa ngaikhi. Maduragi ukil aduna amuk mana makhoi halakpa ngairiba adu kari wakhaldagi no haira hanglaki. Matamasida Dufresne
नुमित अदु महाक yu ngaubadagi kari kari khankhebino haibdu ningsingba amata thoktre ukil aduna amuk makhoi ani yumda halaklaba matung nahak ni yum aduda changsinduna makhoi ani bu nongmaina kaptuna hatkhiba natra haina hanglaki dufrin na amuk mahakna makhoi ani budi nongmaina kaptuna hatkide mafam adudang hak leiramlaba matung mahak wakhal honglaktuna mayumda halaktuna adumak tumthakre aduga mana halakpada mana pairamba nongmai adusu royal turil aduda adumak langtharamle haina hairaki ukil aduna amuk langnadi nongmai adu turil da langtharamle hairi adubu yum adugi thabak subi nupi adunadi mana ayukta mafam aduda ka sengdokpa sangba matam aduda makhoi animak nongmaina palaga sirambani haina hairi masida sunatna police mayam ama sangduna turil aduda numit humni subna thibdasu nongmai amatta su phangkhiba leite mihat asi nangna hatpa natte haiduna yamna kanna thaidoknaba hotnari adubu matik saba praman mayam ama leiravnina nahak hoji kadai da chingani nangi gari gi saka maram nangi khongul amadi nangna thaklambagi yu bottle adusu loina ikhoina phanglabani masida nahak asi karamna mihat panati haigadoribano dufrinna mana hariba mayam adu semjin sajinba matanati asengba asumba ngaktani haina haijirami adu mahak lande haibagi matik chaba praman amata piba ngamdavdagi court adugi judge aduna mahakpu mapunsi super jail da leinabagi double life sentence pithokhirami masigi makha tarakpa sin asida amuk utliba mafam asina Shawshank hariba jail adugi manungdani red magi payroll gi interview launabagi damak interview tawphomka aduda sangsilaki payroll haibadi kanagumba bondi amabu magi jail da leibagi matam adu sudringaida mahak asi gyan ningthina tare society asida amuk khana ayet apan piraroi haiduna jail adudagi thadokpagi thawong asibuni payroll gi interview laurabo official aduna red ta mahak asi jail adur leirakpa asi sahi kun mapung phajilakle hojikte mahak gyan tarabra wakhal adu normal oirabra haina hanglaki red na amuk mahak hojik yamna awonba uhongba mi ama haibidu oire matungda phattaba thabuk amuk khannasu tawraroi aduga samaj asida mahak asi karisu khudong thiningai oidre haina khummi adubu official sing aduna magi interview adu amuk khanna reject tawbiraklami masigi matung red karisu khandana ka adudagi mapanda thoklaki mapanda leramba magi marup kharana interview adu karam tawkhibage haina hanglami matam asida red na ahongba karisu leite mahau sagum sab manai reject tawrakle haina khummi magi paukhum asina taklibadi mahak asi mamangda payroll gi interview kaya ama yawkhre adubu loinamak reject tawbirakpa ngaktani maram asina interview asida mahak karisu hena khanjiluba tawde red ki manakta magi marup ama sangsilaki aduga surup upu ama tapiyu haina hairaki maduda red na mamangda su upu manga lawkhibida ngairi mahak piba ngamlaroi haina hairami red jail asida matam sangna lerakpana maram oiraga jail asida thabak tawriba miyoi khuding maga khangnadab amata leite jail manung aduda kanagumba bondi amana posak ama pamlabadi hariba posak adubu piba ngamba miyoi asi red khaktani asumna marupsing aduga wari sana sanaduna thoglakpada jail adugi siren adu yamna hauna khonglaklami siren adu khonglakpagi maramdi mafam aduda anauba bondi khara nauna puraklami Shawshank hariba jail asida leiriba bondi sing asi mapunsi suppagi oina phadok tarba miyoi sing na ayambani matam asi 1947 ki matamni jail aduda leiriba yamlaba bondi sing adu nauna lakpa bondi sing adu yengba thokna raklami red amadi magi marup sing adu su mafam aduda sangsilaktuna yenglami sawraba gate adu hangdoktuna bondi sing puba gari adu jail manung aduda thawjilakki gari adudagi bondi sing adu mathang mathang kumtharakki mayam adugi marukta endi dufrin su yauri bondi sing adubu yengna red amadi magi marup singdu paisa thanaba horakki aduba mafam asidadi makhoina paisa gi mahutta surup oina thanarami nauna lakpa bondi sing adugi manungda karamba bondina numit adugi numidang atuda ihan hana kapkani haiba wafam asidani makhoina surup thanariba si red ki marup hewutna mahakti ahanbadagi thirakpada manga subada leiriba yamna noiba bondi asida surup masai ani thare haina hairaki red na amuk mahakti khongaw silver masu setpa ipang pangba manba nupa asida surup masai tara thare haina hairaki red na hariba bondi asi endi dufrin buni mafam asida endi dufrin asi ipang pangba isam samjaba miyoi ama mali adubu mahak asi sawarba portland bank amagi vice president amani asumna mamanabasing adu makhoina khanjaba bondi sing aduda surup masai ani thanarami
Hauzik nauna lakleba bondi sing adu jail adugi manungda pusillaktuna paring sana lefalami. Mafam asida jail adugi warden Samuel Norton hairiba nupa adu thoklakki aduga mamangda lepliba Captain Hedleybu bondi sing adu masak taklami. Norton makha taraduna hairaki nakhoi naral leiraba miyoi ngaktani maram asina nakhoi mafam asida laklibani. Mafam asida nakhoi leige haiba tarabadi mafam asigi rules sing adu ngakna satpa tabani. Rule number 1. Mafam asida kana amatana Ishwarbu saiba amadi Ishwargi ming sizinaduna sinthiba amata yaroi. Karigamba madu aihak thengnarabadi kana amata lemna tharoi. Aduga anisuba rule adudi asum leiraga khanglaklani haina hairami. Matam asida bondi mayam adugi maraktagi bondi amana makhoi sak isingdi karamba matamda sagani haina hanglaki. Bondi adugi wahangdo tabada Captain Hedley magi manakta sangsilaki adugi yamna hauna laurki. Aikoina saw haiba matamda sagani aikoina tummu haiba matamda tumgadabani khanglabra haina hairaga nupa adu thina phubirami. Masigi matung bondi sing adu iru luthokduna makhoigi setnadaba phirol sing piduna makhoina leigadoriba ka adu thajin khirami. Hojik namidangi matam yausilakle mafam adu duty tariba guard sing aduna bondi sing na leiriba mafam adu mai muthatlamlaga mapan thokre. Guard sing adu hek mapan thokiba mikup khara leiraba matung Hana jail aduda leiramleba bondi sing aduna nauna lakpa bondi sing adubu pukning nungsigadauba amadi athiba wahi sing haiduna laknaba horaklami. Haywood su nakanda leiriba ngasai mahakna paisa thakiba anuiba nupa adu kauduna laknaba horaki. Mayam aduna laknaba henmankibadagi nupa adu khangba ngamdraduna kappa horaki. Nupa aduna kappagi makhol taraga Haywoodna mai pakle haiduna lauraklami. Maduragi jail manung aduda leiriba bondi sing aduna nupa adubu kauduna hauna launaraklami. Bondi sing adu langbagi makhol tabada Captain Hedley mafam aduda sangsilaki. Captain Hedley sangsilakpada hana leiramliba bondi sing adu tumin leinakhirami. Matam asida nauna lakpa kapliba bondi aduna Captain Hedley da mahakpu thadokpiyu mahak mafam adu leiba yamna nungaitre mahakpu mamagi manakta thinbiyu haina hairaki. Bondi adugi wa adu taragi Captain Hedley na mahakpu tuminna leina hairami. Adu bondi adu tuminna leyu haiba yadavdagi Captain Hedley na mahakpu ka adudagi singthoktuna yamna tamthiba mawongda bondi adubu wanthadriba phawa phurami. Maduragi maga leiminariba guard sing aduda nupa adubu jail adugi layengpham aduda thamluro hairamlaga bondi sing aduda warning piramlaga thokre. Red na Andy Dufresne bo hana kaplakani haina khankhiba adu onare mahak paisa mangle. Dufresne numit aduda wa maset ama phawba nganglamde. Mathangi ayukta bondi sing adu breakfast saphangka aduda sanglaki. Mayam adugi marakta Dufresne su yauri. Dufresne magi sananuba saruk adu lauduna ahangba sit amata phamlami. Mana breakfast adu sage haiduna yengbada sakluk aduda angauba hanmanba tin ama maring chattuna leibidu raklami. Mana tin adu bulauthokuna yenglingai manakta phamliba hanuba aduna tin adu mangonda pirak u haina hairaki. Dufresne tin adu hanuba adu pisalli. Hanuba aduna tin adu Dufresne dagi lauraga magi furitki furikhawda yauriba usek masa adu pijarami. Aduga Dufresne da usek adu ngarang makondagi tarakpani usek aduna paiba haidriba phawbadi mahakna usek adu yokhini haina swairami. Ahal oraba bondi adugi maming Brook kawi mahak asi mafam aduda bondi oina matam sangna leraklaba miyoi amani. Red amadi magi marup sing adusu mafam aduda breakfast sari. Ngahak leiraba matung Haywood makhoigi manakta sangsilaki aduga hojikti mahakna mai paklabanina surup sing adu pirak o haina hairaki. Mayam mathang surup sing adu pisinaraki maduragi Haywood na tarel hariba magi marup adu kauduna ngarang Hedley na phukiba bondi adu karam tawre haina hanglaki. Ngarang numidang doctor amata leiramdavdagi bondi adu sikhre haina khumlaki. Bondi adu sikhre harakpada makhoigi thamoida nungaitaba amadi adu mak phawrami. Makhoigi wari adu asum tarambadagi Andy Dufresne na makhoi sikhraба nupa adugi maming khangmra haina hanglaki. Matam asida Haywood na nupa adu hojik sikrabani magi maming khanglubagi tangai phadaba adu leitre haina hairaki. Aduga tumin na makhoigi breakfast sing adu lokhatnarami. Masigi matung makhoi punna bathroom amada irulujabagi sin ama utli. Mafam asida sisters haina khangnaba jail adu leiba gunda kangbu adugi luchingba adu Andy Dufresne gi manakta sangsilaki aduga Dufresne da karimna duna akampet khara nganglaklammi.
Dufrin nupa aduda munna yenglamlaga wa maset amta nganglamdana mafam adudagi thokhi. Sisters hairiba gunda kangbu asna matam pumnamakta Dufrin gi asiyengba tanja ngaidun leirami. Matam kharadi Andy mafam aduda susinsa sinaduna leiba ngamnaba yamna kanna hotnazarami. Asumna tha amamuk leiraba matung nongmadi Andy Dufrin bol sanadunu leiriba ret ki manakta sangsilakhi aduga wari saba horakki. Dufrin na magi maming Andy Dufrin kawi haiduna ret masak taklami. Matam asida ret na mahak sukhangi mahak magi nupi halubagi jail asida sanglakpan natra. Kari maramgi magi nupi adu haluribano haina hanglakki. Magi nupi adu mana hatpa natte ukil lamana mabu namduna mafam aduda thajilakhibani haina Dufrin na pau khumpirakki. Ret na mamon noklaga mafam asida leiriba bondi sing asi nangumba ngaktani. Ayhak su amade aigi marup sing asisu makhoi gi ukil sing aduna jail asida thajilakhiba ngaktani haina hairakki. Dufrin na makha tana hairaki nahak asi jail asigi mapandagi posak ama hekta pusilakpa ngamba miyoni haiba ai hak khangi aigi sunung thugaiba yaba insi tariat nipan muk sangba nungthang masa amata pusinbirak o haina hairami. Dufrin gi wadu tabda ret na ingak ngakna mahakti nungthang adu kari tawgadoribano mi hat ke hairibra natragana jail asi tawduna sien khrage hairibra haina hanglaki. Matam asida Dufrin na Magini mafam aduda yeknaba amata laite mahakti nungda leibakta haktuna sem sab asi yamna hainei maram asina mahakna nungthang adu darkar oribani aduga nungthang aduna jail adu tawnaba hotnarabadi matam yamna sangani haina su hairakki. Asumna makhoi ani yanaraduna nungthang adugi mamal lepnarami. Masiga loinana ret na Andy-da mahak asi matam pumnamakta sisters hariba kangbu adugi miyoising aduna yengshinduna ta leibani maram asina section na leyo haina pauta khara supirami. Andy gi mawong mataw amadi magi wangang sangangsing asi targa Andy asi tinaba loinaba yaba miyoy amani haibasi ret na khanglami. Asumna matam khara leiraba matung ret na upay ama tawduna Mapandagi firol sing pusilakpa miyoy sing aduda Andy gi nungthang masa adu puhalaklami. Nungthang adu mana magi kamanung aduda tumin na thamlami. Nungthang adu ubada maduna jail adudagi nanthoknaba surung masa ama tawge hairabadi sahi satruk mukhena sangani haina sukhalami. Haibadi nungthang masa aduna maram oiraga jail adudagi nanthoktuna sienba haibasi oithoktabani haina khalami. Masigi matung mana larik yenba lakpa ahal oraba Brooks-da surup upu ani piduna nungthang adubu Dufrin gi manaktamna amuk thilalami. Asumna Brooks na nungthang adubu Dufrin da khusinarami. Dufrin phirol subagi duty taduna phi sufam ka aduda leiri. Bondi ama sangsilaktuna makhoi phisuhida khara wale phisuhida khara lawrak o haina hairami. Dufrin phisuhida khara lawthoke haiduna ka amada sangsilaki adubu mafam aduda sisters hairiba kangbu adu magi matung inaduna ka adu sangsilaklami. Box hairiba sisters kangbu adugi lusingba adu hek ubaga Dufrin manakta leiriba bucket aduda yawriba sarap khara makutta tap paisili aduga mahak mafam aduda sangsilakanu natrabadi sarap adu mamitta saisilaktuna mahak soidana mamit tangani haina hairaki. Adubu maninglomdagi miyoy amana mabu phajilaklami. Asumna sisters ki miyoy ahum adu sangduna Dufrin pharaga namduna izat manghannabu honaraklami. Adubu Dufrin na yadabadagi makhoi miyam sangduna mabu taptai phutatlaga ka adu thamlami. Dufrin magi wari sing asi kana amata da haidokte tamthokte matam kharadi mahak sisters sing aduga toina khatna sainaduna asok apan khara yawrami. Magi asok apan sing adu kanano oihallibano haibadu mana tamthoktrabasu mafam adu leiriba bondi sing aduna di loina khangnarami. Asumna ahan basahi animuk asi Dufrin jail asida yamna wana lelami. Masigi makha tarakpa sin asida muk urliba asina 1949 gi basanta ritu na sanglakpa me thagi yamna nungairaba matam amani. Jail adu leiriba bondi sing adu paring sana lefallaga jail adu gi warden nortona bondi sing adu da karigumba khara lafthokduna khanghalami. Jail adu leiriba license plate factory gi mathak thangba yumthak adu amuk hanna semjin sajinbagi thabak ama tawgadori. Thabak asi shobada sawrakna hafta ama mukti sangani. Hariba thabak adu tawningba miyoy singna masa masagi maming sing adu se maset amada iraga pisinaba khanghalami. Jail adu leiriba bondi samagi mathakta thabak adu sujage haiduna makhoi gi maming sing adu pisinaraklami. Thabak sujage haiduna pisilakliba bondi gi masing asi aduki matik yamkhibana lottery tawraga khanba tarami. Matam asida ret na lottery otkadoriba official adugi manakta sangsinduna kariguma wafam khara lona hairami.
madudagi thabak sugadauba bondi sing adugi maming lauthorakpada red amadi magi marup kharagi maming sing lauthoraklami magi marup sing adugi manungda Andy Dufresne su yaurami asumna me thagi nungairaba matam asida makhoi thabak suba horami makoina thabak suriba adu Captain Hadley amadi magi makhada leiba sifai kharana makhoi bu yengsilami matam asida Captain Hadley na sifai sing aduda wari ama sarami magi mayamba adu sire haiduna ukil amana mangonda call taroklami mayamba adu paisa yamna paiba nak khunba nupa amani mar Captain Hadley gi mamingda US dollar lising kontraga manga su thamlami haina haraklami adu bahojik luribadi mayamba magi damakta thamlamliba paisa sing adu mahakna loina fangloi dawri government na tax mayam ama kakhragani haina mathoi warami maranga saidagi liriba wari sing asi Andy Dufresne na thabak sudaba makhai taduna lerami magi matau adu ubda red na mahak thabak adu suba yausilu natrabadi mahak dandi soidana fanglagani haina yamna pakatna hairaki magi marup sing adu na haiba adu amatta tadana Dufresne Captain Hadley gi manakta sangsilagi aduga ikhang khangaudana mahak magi nupi adu thajabra magi nupi adu na mabu hundoklam laga sat khiroi dra hain hanglaki sifai sing adu Andy do onsilaktuna magi mayokta nongmai em tawduna lerami maduragi Captain Hadley na onsilaktuna Dufresne bu furit ki color adu paiduna singkhatli aduga magi du usitri bra haiduna hanglaki aduga building adu gi mathaktagi inthakhi ge haina tawromi matamasida Dufresne na karigumba mana magi nupi adu thajarabadi paisa sing adu magi nupi gi mamingda thambada government tax amata lawroi logi matungina lupa amana magi nupi da US dollar lising humpu phawbadi tax amata kaktana gift oina pibiyai hariba thabak sing asi mahakna ukil ama nektuna tawrabadi paisa su yamna sangani amadi matam su yamna sangani madugi mahutta thabak adu mahakna lemna tawbige aduga magi awamal oina maga thabak suminariba bondi sing aduda beer bottle ahum dang pithak piyo haina hairaki Andy su sawraba beng amagi vice president oirami haibasi Captain Hadley na khangi maramasina Andy na hairaba wafum aduda Captain Hadley su yarami asumna haina khibagi matung ina red amadi magi marup singna suriba thabak adu loigadauba numit nini watlingai matam aduda Captain Hadley na bondi sing aduda beer pithaklami matam kuirabagi tungda beer amuk khanna thakpa phangjabada bondi sing adu yamna harauzarami adu mayam adu ki marakta Dufresne de beer thakpa yauramde matai amada famduna bondi sing aduna harauna beer thagliba adu momon noktuna yengduna lerami magi matau adu ubda Haywood beer bottle lama paiduna Dufresne gi manakta changsilaki duga beer adu thakna bahairami Dufresne na mati yu thakkidaba kuire madi thaklaroi makoi oina pen na thaklo haina hairaki asumna red amadi magi marup sing asina Andy Dufresne gi pukchel chawba amadi magi mateng pangningbagi fajarba wakhalwal asibu uba phanglami masigi matungda nongma Andy amadi red karigumba makhalgi game ama sanaduna lerami matamasida Andy na red ta satrang sanabagi wari khara hodoraklami satrang sanabadi yamna boring suba masana ni haina red na hairaki Andy na amuk maga sanarabadi mahak atanba amata fawroi aduba luribadi satrang sananaba board leitri haina hairaki red na amuk madudi yamna laiba wani mapandagi mana upai ama tawraga soidana puhalakpa ngamgani haina hairaki Andy na amuk sumi board adubudi nangna purakpa yai adubu satrang maru adudi ai isamakna nungna haktuna saningi adubu luribadi mafam asida nung amata phangde mafam asida phangliba nung asidi nauri maru muk chawba nung ngaktani haina hairami matam asida re na hairaki Andy aikhoi ani asi marap oina tinarakpusu kuire ai nangonda wahang amatang di hange nangna nangi nupi adu kari tawbagi hatluribano haina hanglaki Dufresne na khumlaki aina aigi nupi do hatpa natte ukil aduna mahaku maral visinbani fare aigina aigi oire adu nahakti mafam asida matau karamna lakhibano kari aranba tawrubagi sanglakkhibano haina hanglaki red na mahaksu magumbani mi hatlubadagi sanglakpani adubu miyoi adu mana hatpadi natte haina khumlami mafam aduna lairiba bondi sing adu ayambana makhoigumba ngaktani haina red na makhatarami numidangi matamni Andy Dufresne magi jail manungi ka aduda satrang maru ama haktuna yamna fazana semle masigi matung mi loina tumna khraba matamda Dufresne magi nungthang masa adu lawthoraki aduga ka adugi faklang aduda nungthang aduna haktuna mayek khara iba horami masigi makha tarakpa sin asida muk udlivasna bondi sing asi ka amata film yengdun leiri matam asida Dufresne red na phamliba mafam aduda sangsilagi aduga
ꯃꯈꯣꯏꯅ ꯌꯦꯡꯂꯤꯕ ꯐꯤꯂꯝ ꯑꯗꯨꯒꯤ ꯍꯦꯔꯣꯏꯅꯤ ꯑꯣꯏꯔꯤꯕ ꯔꯤꯇꯥ ꯍꯦꯋꯥꯔꯗꯀꯤ ꯄꯣꯁꯇꯔ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯔꯦꯗꯅ ꯏꯉꯛ ꯉꯛꯅ ꯔꯤꯇꯥ ꯍꯦꯋꯥꯔꯗꯀꯤ ꯄꯣꯁꯇꯔ ꯑꯗꯨ ꯃꯍꯥꯛꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯍꯜꯂꯛꯄꯗꯤ ꯉꯝꯒꯅꯤ, ꯑꯗꯨꯕꯨ ꯍꯞꯇꯥ 2-3ꯒꯤ ꯃꯇꯝꯗꯤ ꯆꯪꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯗꯨꯐ꯭ꯔꯤꯟꯅ ꯑꯃꯨꯛ ꯆꯪꯅꯤꯡꯕ ꯃꯇꯝ ꯆꯪꯖꯁꯅꯨ, ꯄꯣꯁꯇꯔ ꯑꯗꯨꯕꯨ ꯌꯧꯔꯛꯂꯕꯗꯤ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯗꯨꯐ꯭ꯔꯤꯟꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯁꯤꯁꯇꯔꯁ ꯀꯥꯡꯕꯨ ꯑꯗꯨꯅ ꯃꯥꯕꯨ ꯅꯝꯗꯨꯅ ꯐꯥꯔꯒ ꯀꯥ ꯑꯃꯗ ꯄꯨꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯍꯜ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯑꯦꯟꯗꯤꯅ ꯁꯤꯁꯇꯔꯁ ꯀꯥꯡꯕꯨ ꯑꯗꯨꯗ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯄꯣꯠ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯃꯈꯣꯏꯗ ꯍꯥꯟꯅ ꯈꯨꯠ ꯊꯥꯕ ꯍꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯇꯣꯝꯇꯒ ꯃꯈꯣꯏ ꯑꯍꯨꯝꯒ ꯄꯥꯟꯅꯕꯗꯤ ꯋꯥꯔꯝꯃꯤ꯫ ꯁꯤꯁꯇꯔꯁ ꯀꯥꯡꯕꯨ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯆꯠꯊꯅꯤꯡꯂꯤꯕ ꯊꯕꯛ ꯑꯗꯨ ꯑꯦꯟꯗꯤꯅ ꯌꯥꯗꯕꯗꯒꯤ ꯃꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯗꯠꯂꯒ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯦꯟꯗꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯊꯥ ꯑꯃ ꯆꯨꯞꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯇꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯇꯝꯊꯤꯅ ꯐꯨꯈꯤꯕ ꯁꯤꯁꯇꯔꯁ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯂꯨꯆꯤꯡꯕ ꯕꯣꯛꯁ ꯍꯥꯏꯔꯤꯕ ꯕꯣꯟꯗꯤ ꯑꯁꯤꯕꯨꯗꯤ ꯗꯟꯗꯤ ꯑꯣꯏꯅ ꯑꯃꯝꯕ ꯀꯥ ꯑꯃꯗ ꯍꯞꯇꯥ ꯑꯃ ꯆꯨꯞꯅ ꯊꯝꯂꯝꯃꯤ꯫ ꯕꯣꯛꯁ ꯑꯃꯝꯕ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯖꯦꯜ ꯃꯅꯨꯡꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯈꯤ꯫ ꯃꯥꯅ ꯀꯥ ꯑꯗꯨꯒꯤ ꯃꯩ ꯑꯗꯨ ꯍꯦꯛ ꯊꯥꯟꯕꯒ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯀꯦꯞꯇꯦꯟ ꯍꯦꯗꯂꯤ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯀꯦꯞꯇꯦꯟ ꯍꯦꯗꯂꯤꯅ ꯕꯣꯛꯁꯄꯨ ꯃꯈꯣꯡ ꯃꯈꯨꯠ ꯇꯦꯛꯄ ꯃꯈꯩ ꯌꯥꯝꯅ ꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕꯣꯛꯁ ꯖꯦꯜ ꯑꯗꯨꯗꯒꯤ ꯑꯇꯣꯞꯄ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯌꯥꯝꯅ ꯂꯩꯇꯕ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯇ꯭ꯔꯥꯟꯁꯐꯔ ꯊꯥꯈꯤꯔꯝꯃꯤ꯫ ꯕꯣꯛꯁ mafam adudagi yamna thina soklaga satkiba aduda mafam aduda leiriba bondising adu yamna haraunarami. Box na mafam adu thadoktuna satkibagi harauba phongdokpa oina Andy na hospital dagi halaklaga mangonda gift amata PC haiduna red amadi magi marupsing aduga tanarami. Makoibu beer pithak pibagi laman amasu tolivani haina hewot na makha taradun hairaki. Madudagi red na Different this satrang sanaba yamna pambani aduna satrang maru semnaba nung khara thisi haina makoi masel haina rami asumna red amadi magi marupsing aduna makoina lebak tawbada fanglakpa nung sing adu khomjinduna box amada haptuna thamlami matamasida red na sen khiba Rita Hayward ki poster adu su yoraklami asumna nung sing amadi Rita Hayward ki poster adu Andy Dufresne gi ka adu thamlami Andy na hospital lagi halaklaba matamda magi phamungda thamlamliba Rita Hayward ki poster adu hangdoktuna yenglami poster adu uraga Dufresne yamna haraurami mathangi numitta jail adu gi warden Samuel Norton jail adu da leiriba ka sing adu check tawba laklami Norton Dufresne na leiriba ka adu da changlaki aduga magi ka adu check tawrami mafam adu da nung sa thoknaba se khara thengnarami madu mahakna karigi thamlibano haina hanglaki Dufresne na mahakti nungda lebakta haktuna murti sabasi yamna pamjarak imaram masina se sing adu nung hakpada sijananabani haina hairaga magi thongnaw mayada leiriba nungna saba murti masa masa sing adu yenghalami madudagi Dufresne na pairiba Bible adu warden aduna ukhirami mana Bible adu lawduna Bible adu da yawba wahi paring amata hairak o haina Dufresne da hairaki Dufresne na mahakna aphaba wahi paring am hairami Samuel Norton na mahaksu Bible paba misak amani haina hairaga mahakna fazai haina khanjaba Bible da yawba wahi paring am hairami masdagi warden aduna Dufresne gi faklang aduna thetliba Rita Hayward ki poster adu urami poster thesin basi rule gi matung inadi yadabani adubu mahakki oinadi ayaba pire haina hairami masi hairam laga warden adu satkige tawrami adubu mahakna pairiba Dufresne gi Bible adu kawramle hairaga hanjilaktuna Dufresne da magi Bible adu sinarami Samuel Norton na mafam asida lagliba si jail adu check tawba lakpa natte check tawbagi mamingda Andy Dufresne ga wari sanaba lakpani mathangi numitta Samuel Norton na Dufresne bu magi office adu kawrami mana Dufresne da mahak jail manung adu da phi subagi thabak adu tawduna leiba si nungairibra haina hanglaki Dufresne na nungaite haina khumi madudagi warden aduna fare aduli nahak nangi nahaigi thak aduga susanaba thabak ama tawro haina hairaga jail adugi library adu senabagi thabak adu oina haplami Dufresne Shawshank jail adugi library adu da laki mafam adu da mana Brooks ka thengnarami Brooks library adu da matam sangna thabak tawroklaba bondi amani Brooks na Dufresne da library adugi maramda hairami aduga ka adu da pusinduna lyric singi leifam su taklami matam asida Dufresne na Brooks ta mahak mafam adura librarian oiduna leirakpa kayam kuire haina hanglaki Shawshank jail adura mahak 1905 ta sanglakpani
ꯑꯗꯨꯒ 1912ꯇꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛ ꯖꯦꯜ ꯑꯗꯨꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤꯌꯥꯟ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯖꯦꯜ ꯑꯁꯤꯗ ꯆꯍꯤ 50 ꯃꯨꯛ ꯂꯩꯔꯛꯂꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯦꯞꯇꯦꯟ ꯍꯦꯗꯂꯤꯅ ꯗꯨꯐ꯭ꯔꯤꯟꯕꯨ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗꯒꯤ ꯀꯧꯔꯛꯈꯤ ꯗꯨꯐ꯭ꯔꯤꯟ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯀꯦꯞꯇꯦꯟ ꯍꯦꯗꯂꯤꯒ ꯎꯅꯔꯝꯃꯤ ꯀꯦꯞꯇꯦꯟ ꯍꯦꯗꯂꯤꯅ ꯗꯦꯀꯤꯟꯁ ꯀꯧꯕ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯥꯗꯨꯅ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯗꯨꯐ꯭ꯔꯤꯟꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯇꯨꯅ ꯃꯥꯒ ꯎꯅꯍꯜꯂꯝꯃꯤ ꯗꯦꯀꯤꯟꯁꯅ ꯗꯨꯐ꯭ꯔꯤꯟꯗ ꯃꯥꯒꯤ ꯃꯆꯥꯁꯤꯡꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯄꯩꯁꯥ ꯈꯔ ꯃꯇꯦꯡ ꯑꯣꯏꯅꯕ ꯇ꯭ꯔꯁ ꯐꯟ ꯈꯔ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯧꯊꯕ ꯄꯥꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯗꯨꯐ꯭ꯔꯤꯟꯅ ꯗꯦꯀꯤꯟꯁꯄꯨ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯖꯅ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯇꯦꯕꯜ ꯑꯃꯗ ꯆꯦ ꯀꯣꯂꯣꯝ ꯄꯨꯊꯣꯛꯇꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯟꯅ ꯅꯩꯅꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯐꯝ ꯀꯥ ꯑꯗꯨꯗ ꯗꯨꯐ꯭ꯔꯤꯟ ꯃꯥꯒ ꯅꯛꯅ ꯇꯤꯟꯅꯕ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒ ꯄꯨꯟꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤ ꯕ꯭ꯔꯨꯛꯁꯅ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯗ ꯑꯦꯟꯗꯤꯅ ꯉꯔꯥꯡ ꯗꯦꯀꯤꯟꯁ ꯍꯥꯏꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜ ꯑꯗꯨꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯗꯨꯅ ꯃꯌꯥꯝ ꯑꯗꯨꯗ ꯇꯥꯍꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯑꯦꯟꯗꯤꯅ ꯃꯈꯥ ꯇꯥꯅ ꯍꯧꯖꯤꯛ ꯖꯦꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨꯒꯤ ꯐꯤꯕꯝ ꯑꯗꯨ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ ꯑꯃꯗꯤ ꯂꯥꯏꯔꯤꯛ ꯑꯅꯧꯕ ꯑꯃꯠꯇꯁꯨ ꯂꯩꯇ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯍꯦꯋꯨꯗꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ ꯀꯔꯝꯅ ꯂꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯈꯤ ꯃꯁꯤꯗ ꯗꯨꯐ꯭ꯔꯤꯟꯅ ꯖꯦꯜ ꯑꯗꯨꯒꯤ ꯋꯥꯔꯗꯦꯟ ꯑꯗꯨꯗ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯅꯕ ꯐꯟꯗꯤꯡ ꯈꯔ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯥꯏꯗꯣꯔꯛꯈꯤ ꯗꯨꯐ꯭ꯔꯤꯟꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯕ꯭ꯔꯨꯛꯁꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯃꯪꯂꯤꯕ ꯃꯪꯂꯥꯟ ꯑꯗꯨ ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯟꯅꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯍꯦꯛ ꯆꯪꯂꯛꯄꯗꯒꯤ ꯋꯥꯔꯗꯦꯟ 6 ꯍꯦꯟꯅ ꯊꯦꯡꯅꯔꯛꯂꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯁꯤ ꯁꯦꯝꯖꯤन ꯁꯥꯖꯤꯟꯕꯒꯤ ꯐꯟ ꯑꯃꯠꯇ ꯀꯥꯏꯊꯔꯛꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯦꯟꯗꯤꯅ ꯖꯦꯜ ꯑꯗꯨꯒꯤ ꯋꯥꯔꯗꯦꯟ ꯑꯗꯨ ꯎꯅꯗꯨꯅ ꯐꯟ ꯈꯔ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯐꯟ ꯑꯁꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯈꯤꯗꯕ ꯀꯨꯏꯔꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯃꯇꯝ ꯑꯁꯤꯗ ꯑꯦꯟꯗꯤꯅ ꯋꯥꯔꯗꯦꯟ ꯑꯗꯨꯗ ꯃꯍꯥꯛꯅ ꯑꯌꯥꯕ ꯄꯤꯕꯤꯔꯕꯗꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯆꯤꯊꯤ ꯑꯃꯃꯝ ꯏꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯐꯝꯗ ꯐꯟꯁꯤꯡ ꯑꯗꯨ ꯄꯤꯕꯤꯅꯕ ꯍꯥꯏꯖꯒꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯁꯥꯃꯨꯑꯦꯜ ꯅꯣꯔꯇꯣꯟꯅ ꯐꯔꯦ ꯃꯍꯥꯛ ꯆꯤꯊꯤ ꯑꯗꯨ ꯏꯔꯣ ꯆꯤꯊꯤ ꯑꯗꯨꯕꯨꯁꯨ ꯃꯥꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯕꯤꯔꯒꯦ ꯑꯗꯨꯒ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯄꯤꯔꯛꯇꯕ ꯍꯥꯏꯕꯗꯨꯗꯤ ꯃꯥꯅ ꯇꯝꯕ ꯉꯝꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯋꯥꯔꯗꯦꯟ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯑꯦꯟꯗꯤꯅ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯆꯤꯊꯤ ꯑꯃꯃꯝ ꯏꯗꯨꯅ ꯊꯥꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯔꯗꯦꯟ ꯅꯣꯔꯇꯣꯟꯅ ꯍꯥꯏꯈꯤꯕꯒꯨꯝ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯛꯂꯝꯗꯦ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯕꯁꯨ ꯑꯦꯟꯗꯤ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯆꯤꯊꯤ ꯊꯥꯕꯗꯤ ꯂꯦꯞꯂꯝꯗꯦ ꯑꯦꯄ꯭ꯔꯤꯜ ꯊꯥ ꯌꯧꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯑꯦꯟꯗꯤ ꯁꯣꯁꯦꯡ ꯖꯦꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜ ꯇꯪꯈꯥꯏꯃꯨꯛꯀꯤ ꯕꯦꯡꯛꯀ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡ ꯑꯃꯗꯤ ꯁꯔꯀꯥꯔꯒꯤ ꯇꯦꯛꯁꯀ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯂꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯇꯧꯔꯝꯃꯤ ꯃꯊꯪꯒꯤ ꯑꯣꯜꯂꯛꯄ ꯆꯍꯤ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯖꯦꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯅꯦꯜ ꯈꯨꯗꯤꯡꯃꯛꯀꯤ ꯊꯕꯛ ꯃꯥꯅ ꯂꯣꯏꯅ ꯇꯧꯕꯤꯔꯝꯃꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯖꯦꯜ ꯑꯗꯨꯒꯤ ꯋꯥꯔꯗꯦꯟ ꯁꯥꯃꯨꯑꯦꯜ ꯅꯣꯔꯇꯣꯟꯁꯨ ꯌꯥꯎꯔꯝꯃꯤ ꯑꯦꯟꯗꯤ ꯖꯦꯜ ꯑꯗꯨꯗ ꯂꯩꯖꯔꯕꯁꯨ ꯑꯣꯐꯤꯁ ꯑꯃꯗ ꯊꯕꯛ ꯇꯧꯕꯒꯤ ꯃꯇꯧꯒꯨꯝꯅ ꯃꯐꯝ ꯑꯗꯨꯗ ꯊꯕꯛ ꯇꯧꯔꯤꯕ ꯒꯥꯔꯗꯁꯤꯡ ꯑꯗꯨꯒꯤ ꯇꯦꯛꯁꯀ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯊꯕꯛ ꯆꯤꯟꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯋꯥꯔꯗꯦꯟꯒꯤ ꯑꯌꯥꯕ ꯂꯧꯔꯒ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯔꯦꯗꯄꯨ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯑꯣꯏꯅ ꯍꯥꯞꯂꯝꯃꯤ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗ ꯆꯤꯊꯤ ꯊꯥꯕꯗꯤ ꯂꯦꯞꯂꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯤ ꯐ꯭ꯂꯣꯏꯗ ꯀꯧꯕ ꯔꯦꯗꯀꯤ ꯃꯔꯨꯞ ꯑꯗꯨ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯥ ꯑꯗꯨꯗꯒꯤ ꯏꯐꯤꯡ ꯐꯤꯡꯅ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯔꯦꯗ ꯑꯃꯗꯤ ꯑꯦꯟꯗꯤ ꯗꯨꯐ꯭ꯔꯤꯟꯗ ꯂꯥꯏꯕ꯭ꯔꯦꯔꯤꯒꯤ ꯀꯥ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯍꯧꯔꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ ꯃꯗꯨꯗꯒꯤ ꯔꯦꯗꯁꯨ ꯑꯦꯟꯗꯤꯁꯨ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯥ ꯑꯗꯨꯗ ꯌꯥꯝꯅ ꯌꯥꯡꯅ ꯆꯪꯁꯤꯜꯂꯛꯈꯤ ꯃꯈꯣꯏꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯥ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯕ꯭ꯔꯨꯛꯁꯅ ꯍꯦꯋꯨꯗꯄꯨ ꯀꯣꯟꯁꯤꯟꯗꯨꯅ ꯊꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯃꯉꯛꯁꯝꯗ ꯊꯤꯟꯒꯦ ꯇꯧꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯔꯦꯗ ꯑꯃꯗꯤ ꯑꯦꯟꯗꯤꯅ ꯕ꯭ꯔꯨꯛꯁꯄꯨ ꯊꯦꯝꯖꯤꯟꯗꯨꯅ ꯍꯦꯋꯨꯗꯄꯨ ꯊꯥꯗꯣꯛꯅꯕ ꯍꯥꯏꯔꯝꯃꯤ ꯍꯦꯋꯨꯗꯅ ꯃꯉꯣꯟꯗ ꯀꯔꯤ ꯑꯔꯥꯟꯕ ꯇꯧꯔꯝꯕꯒꯤ ꯃꯥꯅ ꯍꯦꯋꯨꯗꯄꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕꯅꯣ ꯍꯥꯏꯅ ꯔꯦꯗꯅ ꯍꯪꯂꯛꯈꯤ ꯃꯇꯝ ꯑꯁꯤꯗ ꯕ꯭ꯔꯨꯛꯁꯅ ꯃꯥꯅ ꯑꯔꯥꯟꯕ ꯑꯃꯠꯇ ꯇꯧꯈꯤꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯐꯪꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ ꯑꯦꯟꯗꯤꯅ ꯕ꯭ꯔꯨꯛꯁꯄꯨ ꯊꯦꯝꯖꯤꯟꯗꯨꯅ ꯍꯦꯋꯨꯗꯄꯨ ꯊꯥꯗꯣꯛꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯕꯨꯁꯨ ꯂꯧꯁꯤꯜꯂꯝꯃꯤ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯔꯨꯕꯗꯒꯤ ꯕ꯭ꯔꯨꯛꯁꯅ ꯃꯥꯕꯨ ꯍꯥꯠꯀꯦ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯔꯦꯗꯅ ꯍꯦꯋꯨꯗꯇ ꯍꯪꯂꯛꯈꯤ
ꯃꯇꯝ ꯑꯁꯤꯗ ꯍꯦꯋꯨꯠꯅ ꯃꯍꯥꯛꯇꯤ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯈꯤꯕ ꯂꯩꯇꯦ, ꯃꯥꯒꯤ ꯄꯦꯔꯣꯜꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨ ꯑꯦꯄ꯭ꯔꯨꯞ ꯇꯧꯔꯛꯂꯦ, ꯃꯍꯥꯛ ꯖꯦꯜ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯄ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯃꯥꯅ ꯑꯩꯕꯨ ꯐꯤꯚꯝ ꯑꯁꯤꯗ ꯑꯣꯏꯍꯜꯂꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯕ꯭ꯔꯨꯛꯁꯀꯤ ꯃꯔꯝꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯇꯧꯔꯝꯃꯤ꯫ ꯕ꯭ꯔꯨꯛꯁꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯍꯥꯛ ꯇꯁꯦꯡꯅ ꯈꯪꯗꯦ ꯍꯥꯏꯅ ꯑꯦꯟꯗꯤ ꯗꯨꯐ꯭ꯔꯤꯟꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯔꯦꯗꯅ ꯕ꯭ꯔꯨꯛꯁ ꯖꯦꯜ ꯑꯗꯨꯗ ꯆꯍꯤ 50ꯒꯤ ꯃꯊꯛꯇ ꯂꯩꯔꯛꯂꯕ ꯃꯤꯑꯣꯏ ꯑꯃꯅꯤ, ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯁꯥꯡꯅ ꯂꯩꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯄꯥꯟꯒꯤ ꯁꯪꯁꯥꯔ ꯑꯁꯤ ꯄꯨꯡꯀꯥꯎ ꯀꯥꯎꯈ꯭ꯔꯕꯅꯤ꯫ ꯖꯦꯜ ꯃꯅꯨꯡ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯃꯤꯁꯛ ꯑꯃꯅꯤ, ꯑꯗꯨꯕꯨ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯆꯟꯅꯐꯝ ꯂꯩꯔꯣꯏ꯫ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯂꯥꯏꯕ꯭ꯔꯦꯔꯤꯌꯟ ꯑꯣꯏꯔꯝꯃꯤ ꯍꯥꯏꯗꯨꯅꯁꯨ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯕꯗꯤ ꯃꯍꯥꯛ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯥꯔꯗ ꯑꯃ ꯐꯥꯎꯕ ꯐꯪꯂꯣꯏ꯫ ꯃꯍꯥꯛꯅ ꯖꯦꯜ ꯑꯁꯤꯕꯨ ꯃꯥꯒꯤ ꯃꯌꯨꯝꯒꯨꯝꯅ ꯈꯜꯂꯤ, ꯃꯔꯝ ꯑꯁꯤꯅ ꯃꯥꯅ ꯖꯦꯜ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯂꯩꯅꯤꯡꯂꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕ꯭ꯔꯨꯛꯁ ꯁꯣꯁꯦꯡ ꯖꯦꯜ ꯑꯗꯨꯗ ꯆꯍꯤ 60ꯃꯨꯛ ꯂꯩꯔꯕ ꯃꯇꯨꯡ ꯖꯦꯜ ꯑꯗꯨꯗꯒꯤ ꯊꯥꯗꯣꯛꯄꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯣꯛꯆꯔꯛꯄ ꯎꯆꯦꯛ ꯑꯗꯨꯁꯨ ꯃꯄꯥꯟꯗ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯕ꯭ꯔꯨꯛꯁ ꯖꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯦ꯫ ꯃꯥꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯃꯄꯥꯟꯒꯤ ꯁꯪꯁꯥꯔ ꯑꯗꯨ ꯄꯨꯃꯣꯟ ꯑꯣꯜꯂꯝꯂꯦ꯫ ꯒꯥꯔꯤ ꯃꯌꯥꯝ ꯑꯃ ꯆꯦꯜꯂꯝꯂꯦ, ꯑꯅꯧꯕ ꯕꯤꯜꯗꯤꯡ ꯀꯌꯥ ꯑꯃꯁꯨ ꯁꯥꯔꯝꯃꯦ꯫ ꯃꯄꯥꯟꯒꯤ ꯁꯪꯁꯥꯔ ꯑꯗꯨꯒ ꯆꯨꯁꯤꯟ ꯆꯥꯁꯤꯟꯅꯅꯕ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯕ꯭ꯔꯨꯛꯁ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯁꯔꯀꯥꯔꯅ ꯄꯤꯕ ꯀꯥ ꯑꯃꯗ ꯃꯇꯣꯝꯇ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯗꯨꯀꯥꯟ ꯑꯃꯗ ꯊꯕꯛ ꯇꯧꯕ ꯌꯥꯎꯔꯝꯃꯤ꯫ ꯕ꯭ꯔꯨꯛꯁ ꯃꯄꯥꯟꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯂꯩꯕ ꯑꯁꯤ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯍꯦꯛꯇꯒꯤ ꯀ꯭ꯔꯥꯏꯝ ꯑꯃ ꯇꯧꯔꯒ ꯖꯦꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯁꯤꯔꯥ ꯍꯥꯏꯅ ꯐꯥꯎꯕ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯆꯍꯤ ꯃꯇꯥꯡ ꯑꯗꯨꯗ ꯀ꯭ꯔꯥꯏꯝ ꯇꯧꯕꯁꯨ ꯄꯥꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯃꯁꯥ ꯃꯇꯣꯝꯇ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯖꯔꯝꯃꯤ꯫ ꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯃꯄꯥꯟꯗ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯑꯋꯥꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯆꯤꯊꯤ ꯑꯃ ꯏꯗꯨꯅ ꯔꯦꯗꯀꯤ ꯃꯃꯤꯡꯗ ꯊꯥꯈꯤꯔꯝꯃꯤ꯫ ꯆꯤꯊꯤ ꯑꯁꯤ ꯑꯦꯟꯗꯤ ꯗꯨꯐ꯭ꯔꯤꯟꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯄꯥꯊꯣꯛꯂꯝꯃꯤ꯫ ꯆꯤꯊꯤ ꯑꯗꯨꯒꯤ ꯃꯔꯣꯜ ꯑꯗꯨ ꯄꯥꯔꯒ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯖꯦꯜ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛ ꯁꯤꯖꯔꯝꯂꯕꯗꯤ ꯃꯥꯒꯤ ꯊꯃꯣꯏꯅ ꯄꯦꯟꯖꯒꯗꯕꯅꯤ ꯍꯥꯏꯅ ꯔꯦꯗꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯑꯦꯟꯗꯤꯅ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯊꯥꯈꯤꯕ ꯆꯤꯊꯤꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯆꯤꯊꯤꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯖꯦꯜ ꯑꯗꯨꯗ ꯑꯅꯧꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃꯁꯨ ꯊꯥꯔꯛꯂꯝꯃꯤ ꯑꯗꯨꯒ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯐꯟ ꯑꯣꯏꯅ $200 ꯑꯃꯁꯨ ꯊꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯆꯤꯊꯤ ꯊꯥꯔꯛꯂꯅꯨ ꯍꯥꯏꯕ ꯃꯦꯁꯦꯖ ꯑꯃ ꯌꯥꯎꯕ ꯆꯤꯊꯤ ꯑꯃꯁꯨ ꯗꯨꯐ꯭ꯔꯤꯟꯒꯤ ꯃꯐꯝꯗ ꯊꯥꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯅ ꯍꯥꯏꯖꯕ ꯑꯗꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯁꯔꯀꯥꯔꯅ ꯇꯥꯕꯤꯔꯦ ꯈꯜꯂꯨꯕꯗ ꯗꯨꯐ꯭ꯔꯤꯟ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯅ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯥꯝꯗ꯭ꯔꯕꯗ ꯆꯤꯊꯤ 2 ꯏꯗꯨꯅ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯊꯥꯕ ꯍꯧꯔꯒꯦ ꯍꯥꯏꯅ ꯅꯣꯛꯅ ꯍꯥꯏꯔꯝꯃꯤ꯫ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯔꯛꯂꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯆꯦꯛ ꯇꯧꯕꯗ ꯏꯁꯩ ꯇꯥꯅꯕ ꯀꯦꯁꯦꯠ ꯗꯤꯛꯁ ꯑꯃ ꯌꯥꯎꯔꯛꯂꯝꯃꯤ꯫ ꯗꯤꯛꯁ ꯑꯗꯨ ꯃꯥꯅ ꯖꯦꯜ ꯑꯗꯨꯒꯤ ꯑꯣꯐꯤꯁ ꯑꯃꯗ ꯆꯪꯗꯨꯅ ꯃ꯭ꯌꯨꯖꯤꯛ ꯄ꯭ꯂꯦꯌꯔ ꯑꯃꯗ ꯍꯥꯞꯇꯨꯅ ꯊꯥꯔꯝꯃꯤ꯫ ꯃꯥꯅ ꯏꯁꯩ ꯊꯥꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯇꯣꯏꯂꯦꯠꯇ ꯂꯩꯔꯤꯕ ꯁꯦꯀꯨꯔꯤꯇꯤ ꯑꯗꯨꯅ ꯏꯁꯩ ꯑꯗꯨ ꯃꯨꯊꯠꯂꯣ ꯍꯥꯏꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯦꯟꯗꯤꯅ ꯍꯧꯒꯠꯇꯨꯅ ꯇꯣꯏꯂꯦꯠ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯁꯣ ꯂꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨꯕꯨꯁꯨ ꯂꯣꯛ ꯇꯧꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃ꯭ꯌꯨꯖꯤꯛ ꯄ꯭ꯂꯦꯌꯔꯗ ꯈꯣꯡꯂꯤꯕ ꯏꯁꯩ ꯑꯗꯨ ꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯛꯁꯤꯡ ꯑꯗꯨꯗ ꯊꯥꯗꯣꯔꯛꯂꯝꯃꯤ꯫ ꯖꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯑꯃꯗꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯕꯣꯟꯗꯤ ꯈꯨꯗꯤꯡꯃꯛꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯏꯁꯩ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯎꯕꯗ ꯋꯥꯔꯗꯦꯟ ꯅꯣꯔꯇꯣꯟ ꯌꯥꯝꯅ ꯁꯥꯎꯅ ꯗꯨꯐ꯭ꯔꯤꯟꯅ ꯂꯩꯔꯤꯕ ꯑꯣꯐꯤꯁ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯊꯤꯟꯗꯨꯅ ꯏꯁꯩ ꯑꯗꯨ ꯌꯥꯝꯅ ꯊꯨꯅ ꯃꯨꯊꯠꯂꯨ ꯍꯥꯏꯅ ꯂꯥꯎꯔꯛꯈꯤ꯫ ꯗꯨꯐ꯭ꯔꯤꯟ ꯋꯥꯔꯗꯦꯟ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯁꯤꯟꯅꯗꯅ ꯏꯁꯩ ꯑꯗꯨ ꯍꯦꯟꯅ ꯍꯧꯅ ꯚꯣꯂꯨꯝ ꯂꯩꯈꯠꯂꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯀꯦꯞꯇꯦꯟ ꯍꯦꯗꯂꯤꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯏꯁꯩ ꯑꯗꯨꯕꯨ ꯃꯨꯊꯠꯂꯝꯃꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯗꯨꯐ꯭ꯔꯤꯟꯕꯨ ꯍꯞꯇꯥ 2 ꯁꯨꯞꯅ ꯑꯃꯝꯕ ꯀꯥ ꯑꯗꯨꯗ ꯊꯝꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯤꯟ ꯑꯁꯤꯗ ꯑꯃꯨꯛ ꯎꯠꯂꯤꯕ ꯑꯁꯤꯅ ꯔꯦꯗ ꯖꯦꯜ ꯑꯗꯨꯗ ꯂꯩꯔꯛꯄ ꯆꯍꯤ 30 ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯄꯦꯔꯣꯜꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃ ꯑꯃꯨꯛ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯗꯨꯃꯛ ꯔꯤꯖꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯏꯟꯇꯔꯚ꯭ꯌꯨ ꯔꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯔꯦꯗ ꯗꯨꯐ꯭ꯔꯤꯟꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯤ꯫ ꯗꯨꯐ꯭ꯔꯤꯟꯅ ꯕꯣꯛꯁ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯔꯦꯗꯇ ꯈꯨꯗꯣꯜ ꯄꯣꯠ ꯑꯣꯏꯅ ꯃ꯭ꯌꯨꯖꯤꯛ ꯈꯣꯡꯅꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯃꯆꯥ ꯑꯃ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯑꯗꯨ ꯃꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯛꯄ ꯆꯍꯤ 30 ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯈꯨꯗꯣꯜꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯇꯥꯔꯗꯨꯅ ꯑꯦꯟꯗꯤꯁꯨ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯈꯤ꯫ ꯃꯥꯒꯤ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯔꯤꯇꯥ ꯍꯦꯋꯥꯔꯗꯀꯤ ꯑꯅꯧꯕ ꯄꯣꯁꯇꯔ ꯑꯃ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯆꯦ ꯃꯆꯦꯠ ꯑꯃꯗ ꯃꯍꯥꯛꯅ ꯖꯦꯜ ꯑꯗꯨꯗ ꯂꯩꯔꯛꯄ ꯆꯍꯤ 10 ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯈꯨꯗꯣꯜꯅꯤ ꯍꯥꯏꯅ ꯔꯦꯗꯅ ꯏꯗꯨꯅ ꯊꯝꯂꯝꯃꯤ꯫
poster adu phaglang adu da thetchinduna Dufresne phaglang adu da munna yengduna lerami mathang gi sin asida muk utliba matam asi 1959 gi matamni Dufresne na lepa laitana government ki maikai da haijabdagi jail adu gi library adu semjin sajinabagi damakta $500 amasu fund oina pitharaklami asumna Shawshank jail adu gi library adu amuk khanna nauna semjin sajilami Red amadi magi marup sing aduna library adu bu semjin sajinbagi thabak sing adu tawrami library adu bu laikhidraba Brooks ki maming lauduna Brooks Headland Memorial Library haina maming sutholami asumna library asi nauna semdok sadok padagidi bondi kayamarum amasu library adu da lairik paba sangnaraklami library asi nauna sab sahi asimaktada jail adu gi warden Samuel Norton na jail adu da inside out haina ming thonba program am haudoklami program asi gi maruiba pandam di jail adu da leiriba bondi sing adu jail adu gi mapanda puthoktuna labor amagi matawgumna thabak suhanba mapan gi samas adu bu masak khanganba amadi makhoina tawriba thabak sing aduna samas ta kana pipiba asini asumna program asi gi matung inna jail adu da leiriba bondi sing adu security guard sing na ningthi na ngak sel aduna leibak adu gi mafam sing adu da thabak suhanba horami Norton na hawdorgliba program asina thabak pirba contractor singda yamna akaiba ama oirami habidi contractor amana labor sing nek laga suhan gadaba thabak sing adu bondi sing aduna surabanina makhoi paisa mangba tarami maram asina contractor sing aduna warden Norton da paisa piraga thabak suba adu atopa mafam singda hek khonghalami asumna warden asina aina yadaba mo ongda talakpa senyam sing asi atopa mapan gi bank singda ND Dufresne ga tanaduna thamlami asumna warden asina tawriba thabak sing asi ND na tambadagi rate na su loina khanglami nongmadi rate na ND da makhoin tawriba thabak sing asi kariguma FBI na thikalakpa thoklabadi warden adu sungsoi soidana makhoi mayamgi marakta bondi oina lakpa soiroi haina hairaki matam asida Dufresne na mana silleba thabak sing asida kana amata police na phaba ngamloi maramdi paisa sing adu Rendell Stable hairiba nupa asigi mamingda loina thamba ngaktani aduga hairiba nupa asi Prithvi pumbada makhoina thibresu phanglaroidaba misak amani maramdi nupa asi ND gi wakhalna sagatuna semkhiba misak amani haina hairaki ND gi wadu taraga mana hairiba wafam adu karamna oithokpa yagadoribano sunglei leitaba mi amabu karamna bank account hanggadoribano haina rate na hanglaki thabak sing asi karamna tawgadage haibagi system adu khanglaga loire yamna laikhraba wani mioi adugi birth certificate driving license amadi social security number adu leirabadi irai laina sinba yai aduga hairiba darkar oiba masak sing asi warden Norton na irai laina loina sinba ngamba thabak ngaktani hayeng mana thabaktagi potharaba matamda mahak millionaire ama oibadi soidrabani haina hairaki asiguma ND gi haisingba amadi magi top wakhalol asi uraga red yamna ngakpa haibadu oirami masigi matung red amadi ND satrang sanaduna wari watai khara sanaduna lerami warden Norton gi thabak aduna mangonda nungai taba kari lei haina red na ND da hanglaki masida ND na mahaki nungai taba kari su leite library aduda hanagi improvement yamna leiriba masida natana jail aduda leiba bondi kaya amasu high school gi exam thahanba ngamliba asi mana warden adugi thabak adu tawbibagi mahini haina hairaki asumna makhoi ani wari sanaringai matam asida jail adugi siren du yamna hauna khonglaklami mafam aduda anobot bondi khara supuraklami anoba bondi sing adugi marakta Tommy Williams koba naha oriba nupa amasu yawraklami mana sanglakhiba matam asi 1965 ki matamdani mak TV set ama huralubadagi jail aduda sahi ani gi phadok oina sanglakhibani Tommy yamna active oiba mitinaba haiba mioi amani mahak jail aduda hek sanglakpaga karisuna sungdana mayam aduga punna nungaina adumak lerami nongmadi breakfast saminaringai Tommy na red amadi magi marup sing aduda mana TV set adu huralubagi wari adu yamna nokningba mong amada lirami masida natana mahak potsai huranbagi police na yamna toina faduna makhoigi lam aduda leiriba jail ayambada su leirure haina tamlami magi wari sing asi targa ND Dufresne na Tommy da police na yamna toina farabanina mahak yamna singba huranba amati mandre aduna magi sinpham adu hongdok o haina hairaki Dufresne gi wadu tabda Tommy na mahak ti mafam aduda kari karamba aranba thabak tawrubagi sanglakhibano haina hanglaki
Matam asida Dufrinna mahakna mafam aduda sanglakhiba adu magi maral kari amata leite masida natana mafam adu leiriba makoi pumba maral amata leite haina hairaga mayam adu hauna nokhatlaki Tommy mayam adu ingak ngakne yengduna lei Masig matung Tommy kari khalurabano khangde Andy Dufrin ge manakta laktuna mahak mafam aduda parikya thaduna high school fawbagi thak asidi loisinjarage haina hairaki Tommy naha oizarabasu nupi angang leiraba misak amani mana ngahak leitana jail changthok changsin tawduna matam manghanduna leibasi pamlaktra male mafam adudagi thokraga afaba thabak amadi tawrage haina khankhra male Tommy na Andy da mabu lairik takpinaba haijarami adu luribadi mahak lairik paba phawba ningthina thoklamde maramasina Andy na Tommy bu ABC dagi hauduna mayak sengna raik laisu paba tambirami Tommy su thawai yauna Andy na taklibasing adu ningthina tarami aduga masa matomta lairik kanna paduna parikya mai pakpa ngamna hotna jarami jail da matam sangna leiba haibasmak yamna boring suba hainadaba punsi marel amani adubu mafam asida isagi hainabi thabak am semgattuna leirabadi hariba awaba asi kharaba makhaidi kohalli Andy Dufrin jail asida ahanba sanglakpa matamda yamna awaba khudongtiba kaya ama mayok nakhrabasu hojikti mahak thabak mayam ama leire library semjin sajinba amadi jail aduda leiriba body sing adubu mahai masing tambibagi thabak sing asi pangthoktuna jail asida leibada mahak yamna nungaitaba haibadumakti oidre asumna Andy na Tommy bu like laisu takpi tambirakpa si matam kuisilakle maramasina Andy na Tommy bu magi board ki exam adu lawrami exam ki matam loiraduna Andy na Tommy da magi si adu pirakna baharaki adu Tommy kari khalurabano khangde kari sunatabda sahi supa ama mahak lairik tamduna matam manghanduna leire masina kari su kana roidabada haina hairaga magi answer set adu suru naisellaga dustbin da langsilami ruga masin thi duna mahak mafam adudagi thokhirami mahakna satkraba matung Andy na dustbin dagi Tommy na langthoklamba answer set adu khongattuna yenglami Masigi matung Tommy thabak supam ka amada red ka wari watai khara sanaduna leiri mana exam numitta tawkhiba adu khaluraga hojikta nungairaktre haina red ta hairami matamasida red na adugidamakta ri thoina khanjiluranu Andy Dufrin si yamna phaba miyoi amani mafamasida mahak library asi senaduna leibagi wani jail asigi mapanda thokrabadi mahak yamna sawu bank ki thabak tawba miyoi amani haina sutamlami Andy na jail adu da sanglakhiba ase mana kari aranba thabak tawrubagi no haina Tommy na hanglaki magi nupi amadi magi nupi ga nungsinaba golf sanaba nupa ama makhoi ani hatloi haibagi maralda mahak jail adu da sanglakhibani haina hairami red ki wadu tabada Tommy karigumba khara ningsinglaklami maramasina Andy bu magi manakta kawduna wari amalirami ngasidagi sahi mari mukki mamangda car ama huralubagi mahak Thomas Stone da leiba jail amada leirami mahakna jail adudagi thokadauba tha taruk muk watlingai matam aduda Elmo Blats koba bondi amasu magi ka aduda punna leiminanabagi damak sanglakhi dupa aduna mangonda wari kaya ama likhi mayam adugi marakta aina masigi wari asimasu takhi madudi nongma mana golf sanba nupa amagi mayumda huranba sangba matamda nupa adu mikap thoklaktuna hawgalaki aduga mabu yamna thina phuduna thadurakhi Madugi laman khumbu oina mana golf sanaba nupa adubu ahingda nongmaina kaptuna hatkhi mahak khakta natana magi nupi adubusu nongmaina kaptuna hatkhi aduba matam khara leiraga mana paw ama takhi madudi mana halamliba nupi adu golf sanaba nupa adugi nupi natte paisa paiba bank ki thabak tawba nupa amagi nupi ni aduga makhoi ani hatbagi maral adusu banker aduda punna maral pisinkhre haina wari lirakhi haina tamlami Tommy ki wari adu tabda Andy anuba asa ama uraklami khudak adumaktada mahak warden Norton gi office ta lagi aduga Tommy na mangonda lirakhiba wari pumbadu mana warden da amuk khanna lirami aduga mahak maral leite havishi hairami adubu Andy na hairiba wafam sing adu warden Norton na yaninglamde mana hairiba adu tasinaramde maramdi warden aduna aina yadaba maongda sel mayam ama taliba asi Andy na loina khanglami maramasina mana Andy bu jail adudagi thadokhiba pamlamde warden adugi mawong matau adubu munna khangbai Andy na mahak mafam adudagi thokraga magi maramda kana amata da wari saroi aduga mana aina yadaba mawongda taliba sel sing adugi matangda su kana amata da haidokloi mahak pu jail adudagi thadokpibada mateng amukta pangbiyu haina hairakki Andy gi wadu tabda warden Norton yamna kanna sawgalagi aduga
ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯀꯧꯁꯤꯟꯗꯨꯅ ꯃꯥꯕꯨ ꯑꯃꯝꯕ ꯀꯥ ꯑꯗꯨꯗ ꯗꯟꯗꯤ ꯑꯣꯏꯅ ꯊꯥ ꯑꯃ ꯆꯨꯞꯅ ꯊꯝꯃꯨ ꯍꯥꯏꯅ ꯑꯣꯔꯗꯔ ꯄꯤꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯖꯦꯜ ꯑꯗꯨꯗ ꯇꯣꯃꯤ ꯋꯤꯂꯤꯌꯝꯁꯀꯤ ꯆꯤꯊꯤ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯆꯤꯊꯤ ꯑꯗꯨ ꯔꯦꯗꯀ ꯂꯣꯏꯅꯅ ꯍꯥꯡꯗꯣꯛꯇꯨꯅ ꯄꯥꯔꯝꯃꯤ꯫ ꯆꯤꯊꯤ ꯑꯁꯤꯒꯤ ꯃꯔꯣꯜꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯇꯣꯃꯤꯅ ꯃꯃꯥꯡꯗ ꯊꯥꯈꯤꯕ ꯕꯣꯔꯗꯀꯤ ꯑꯦꯛꯖꯥꯝ ꯑꯗꯨ ꯄꯥꯁ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯆꯤꯊꯤ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯃꯃꯥꯡꯗ ꯑꯦꯛꯖꯥꯝ ꯊꯥꯈꯤꯕ ꯃꯇꯝꯗ ꯇꯣꯃꯤꯅ ꯃꯥꯒꯤ ꯑꯟꯁꯔ ꯁꯤꯠ ꯑꯗꯨ ꯗꯁꯕꯤꯟꯗ ꯂꯪꯊꯣꯛꯂꯝꯂꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯦꯄꯔ ꯑꯗꯨ ꯗꯨꯐ꯭ꯔꯤꯟꯅ ꯈꯨꯟꯒꯠꯄꯤꯗꯨꯅ ꯕꯣꯔꯗꯇ ꯊꯥꯈꯤꯕꯅꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯇꯣꯃꯤ ꯃꯁꯥ ꯃꯇꯣꯝꯗ ꯐꯥꯎꯕ ꯉꯛꯆꯔꯝꯃꯤ꯫ ꯇꯣꯃꯤꯅ ꯄꯥꯁ ꯇꯧꯔꯛꯄꯒꯤ ꯄꯥꯎ ꯑꯁꯤ ꯆꯥꯛ ꯊꯤꯟꯕ ꯆꯪꯂꯛꯄ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗ ꯑꯗꯨꯅ ꯑꯦꯟꯗꯤꯗ ꯇꯝꯂꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯔꯒ ꯑꯦꯟꯗꯤꯁꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯤꯟ ꯑꯁꯤꯗ ꯑꯃꯨꯛ ꯎꯠꯂꯤꯕ ꯑꯁꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯇꯣꯃꯤꯕꯨ ꯋꯥꯔꯗꯦꯟ ꯅꯣꯔꯇꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯖꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯋꯥꯔꯗꯦꯟ ꯅꯣꯔꯇꯣꯟꯅ ꯇꯣꯃꯤꯗ ꯃꯥꯅ ꯑꯦꯟꯗꯤ ꯗꯨꯐ꯭ꯔꯤꯟꯒꯤ ꯃꯔꯝꯗ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯉꯥꯛꯇꯔꯥ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯇꯣꯃꯤꯅ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯋꯥꯔꯗꯦꯟ ꯅꯣꯔꯇꯣꯟꯅ ꯃꯈꯥ ꯇꯥꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯀꯣꯔꯠꯇ ꯀꯧꯈꯠꯇꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯔꯕꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯇꯣꯃꯤꯅ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯛꯄꯒꯤ ꯇꯥꯟꯖꯥ ꯑꯗꯨꯕꯨ ꯐꯪꯂꯕꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤꯡ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯏꯗꯣꯛꯀꯅꯤ, ꯃꯍꯥꯛꯅ ꯑꯦꯟꯗꯤ ꯗꯨꯐ꯭ꯔꯤꯟꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯃꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯋꯥꯔꯗꯦꯟ ꯅꯣꯔꯇꯣꯟ ꯑꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ꯫ ꯃꯗꯨꯗꯒꯤ ꯃꯥꯅ ꯀꯦꯞꯇꯦꯟ ꯍꯦꯗꯂꯤꯗ ꯇꯣꯃꯤꯕꯨ ꯍꯥꯠꯇꯣꯛꯈ꯭ꯔꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯑꯃ ꯄꯤꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯀꯦꯞꯇꯦꯟ ꯍꯦꯗꯂꯤꯅ ꯇꯣꯃꯤ ꯋꯤꯂꯤꯌꯝꯁꯄꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯔꯝꯃꯤ꯫ ꯇꯣꯃꯤꯕꯨ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡ ꯋꯥꯔꯗꯦꯟ ꯅꯣꯔꯇꯣꯟ ꯑꯦꯟꯗꯤꯒꯤ ꯑꯃꯝꯕ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯖꯦꯜ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯒꯦ ꯇꯧꯔꯝꯕꯒꯤꯗꯃꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯇꯣꯃꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ꯫ ꯋꯥꯔꯗꯦꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯔꯥꯟꯕꯅꯤ, ꯇꯣꯃꯤ ꯃꯍꯥꯛꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕꯁꯤ ꯑꯦꯟꯗꯤꯅ ꯈꯪꯂꯝꯃꯤ꯫ ꯋꯥꯔꯗꯦꯟ ꯅꯣꯔꯇꯣꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯍꯧꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯦꯟꯗꯤꯅ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯀꯅꯥꯅꯣ ꯑꯃꯗ ꯍꯥꯏꯔꯨꯔꯣ, ꯃꯥꯗꯤ ꯃꯥꯒꯤ ꯑꯥꯏꯟꯅ ꯌꯥꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯕ ꯉꯝꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯍꯥꯛ ꯊꯕꯛ ꯑꯗꯨ ꯇꯧꯗꯕ ꯌꯥꯔꯣꯏ, ꯃꯥꯅ ꯊꯕꯛ ꯑꯗꯨ ꯇꯧꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯖꯦꯜ ꯑꯗꯨꯗ ꯂꯩꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯣꯏ, ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯋꯥꯅ ꯁꯥꯒꯠꯆꯔꯛꯄ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯗꯨꯕꯨꯁꯨ ꯃꯥꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯦꯟꯗꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯇꯝ ꯄꯤꯕ ꯑꯣꯏꯅ ꯑꯃꯝꯕ ꯀꯥ ꯑꯗꯨꯗ ꯊꯥ ꯑꯃꯒ ꯑꯃꯨꯛ ꯁꯥꯡꯊꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯊꯥ ꯑꯅꯤ ꯁꯨꯞꯅ ꯑꯃꯝꯕ ꯀꯥ ꯑꯗꯨꯗ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯑꯦꯟꯗꯤ ꯖꯦꯜ ꯑꯗꯨꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯐꯛꯂꯥꯡ ꯑꯃꯗ ꯉꯥꯊꯗꯨꯅ ꯐꯝꯂꯤ꯫ ꯔꯦꯗꯁꯨ ꯑꯦꯟꯗꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯦꯟꯗꯤꯅ ꯍꯥꯏꯔꯛꯈꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯁꯛ ꯌꯥꯝꯅ ꯐꯖꯩ, ꯃꯍꯥꯛꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ, ꯃꯥꯅ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯍꯥꯠꯄꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯃꯥꯅ ꯍꯥꯠꯄꯒ ꯆꯞ ꯃꯥꯟꯅꯩ, ꯃꯔꯝꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯥꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯈꯤ ꯍꯥꯏꯅ ꯅꯤꯡꯉꯝꯗꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯔꯦꯗꯅ ꯅꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯇꯥꯟꯊꯣꯛꯈꯤ ꯍꯥꯏꯗꯅ ꯅꯍꯥꯛ ꯃꯤꯍꯥꯠꯄ ꯅꯨꯄꯥ ꯑꯃꯗꯤ ꯅꯠꯇꯦ, ꯍꯣꯏ ꯆꯨꯝꯃꯤ, ꯅꯍꯥꯛ ꯅꯨꯄꯤꯕꯨ ꯁꯦꯟꯅꯕ ꯉꯝꯗꯕ ꯐꯠꯇꯕ ꯅꯨꯄꯥ ꯑꯃꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯍꯥꯛ ꯃꯤꯍꯥꯠꯄ ꯑꯃꯗꯤ ꯅꯠꯇꯦ ꯍꯥꯏꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯑꯦꯟꯗꯤꯅ ꯑꯃꯨꯛ ꯂꯥꯏꯕꯛ ꯊꯤꯕ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯕꯗꯨꯅꯤ, ꯍꯥꯠꯄꯅ ꯑꯇꯣꯞꯄꯅ ꯍꯥꯠꯄ, ꯑꯗꯨꯒ ꯗꯁꯥꯅ ꯑꯩꯉꯣꯟꯗ ꯇꯥꯍꯧꯕ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯦꯟꯗꯤꯅ ꯔꯦꯗꯇ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯖꯦꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯄꯥꯟꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯊꯣꯛꯂꯛꯈꯤꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯔꯦꯗꯅ ꯑꯃꯨꯛ ꯃꯍꯥꯛꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝ, ꯃꯄꯣꯛ ꯍꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯨꯛꯁꯀꯤ ꯃꯇꯧꯒꯨꯝꯅ ꯊꯣꯛꯈꯤꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯇꯁꯦꯡꯕꯗꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯅꯤꯡꯉꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯑꯦꯟꯗꯤꯅ ꯑꯃꯨꯛ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯨꯟꯁꯤ ꯃꯇꯦꯛ ꯑꯗꯨ ꯃꯦꯛꯁꯤꯀꯣꯒꯤ ꯄꯦꯁꯤꯐꯤꯛ ꯑꯣꯁꯤꯟꯗ ꯂꯩꯕ ꯖꯤꯋꯥꯟꯇꯅꯦꯌꯣ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯣꯇꯦꯜ ꯃꯆꯥ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ, ꯑꯗꯨꯒꯤ ꯍꯤ ꯑꯃꯟꯕ ꯈꯔ ꯂꯩꯔꯒ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯃꯨꯗ꯭ꯔꯗ ꯉꯥ ꯐꯥꯕ ꯄꯨꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯗꯨꯗ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠ ꯆꯩꯁꯤꯡ ꯄꯨꯔꯛꯄ ꯉꯝꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ, ꯑꯗꯨꯅ ꯔꯦꯗꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯥꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯔꯦꯗꯅ ꯑꯦꯟꯗꯤꯗ ꯑꯦꯟꯗꯤ, ꯅꯪꯅ ꯁꯥꯒꯠꯂꯤꯕ ꯃꯪꯂꯥꯟ ꯑꯗු ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯃꯪꯂꯥꯟꯅꯤ꯫ ꯃꯦꯛꯁꯤꯀꯣ ꯍꯥꯏꯕꯗꯨꯅ ꯑꯥꯗ ꯑꯔꯥꯞꯄꯗ ꯂꯩꯔꯦ, ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯖꯦꯜ ꯃꯅꯨꯡ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯃꯁꯤꯗ ꯑꯦꯟꯗꯤꯅ ꯆꯨꯝꯃꯤ ꯔꯦꯗ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ, ꯑꯗꯨꯕꯨ ꯅꯍꯥꯛ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏ ꯊꯥꯒꯦ ꯍꯥꯏꯕ꯭ꯔꯥ, ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯁꯤꯕ ꯉꯥꯏꯗꯨꯅ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤ꯫
Maduragi Endina Muglaisi Laktuna Reta, Karigumamana Mapam Astagi, Libok Paduna Toglak Patarabdi, Bookstone Hariba Mapam Aduda, Lobuk Mayam Amalabani, Mayam Adugi Marakta, Mayai the Sing Shupambi, Asoba Amahoba Lobuk Amalarangani, Hariba Mapam Aduda, Nungi Wal Paring Amasulabani, Mapam Adomagi Nupiga, Maga Yam Toina Unakiba Mapam Amani, Mapam Aduda Mana Magi Nupida proposed over the Yarakiba Mapam Amani. Hariba Upambi adugi makada nungi wal paring adugi loirak pasaruk aduda amuba masugi nungzao ama leiramgani hariba nung adugi makada mana karigumba khara thamlambani karigumba nangna jail asidagi thokiba tarabadi mafam aduda sattuna mana thamlamliba posak adu thirak u hain hairami red na amuk mafam aduda kari posak leibano hain hanglakki adubu endina mahakna thengnaraga soidana khanglagani hain hairamaga mahak mafam adudagi satkhre Masigi matungda amuk bondi sing adu punna sak saminabagi sin asi ulakki mafam asida red amade magi marup sing adu endi gi maramda wari watai khara sanarami endi du film si hanagi iman manadre hujikan si mahak mathai yamna sahaba mathwai yamna nungai tabagi mawong amu uba phangi haina hainarami hewutna su ngasi ayuk asi endi magi manakta laklami aduga mangondagi phut taruk muk sangba thauri amasu lawki haina hairaki Paudu tabda red masada singnaba amadi adumak paurami karibu thoklagadagi khanbada matha sarami Andy warden nortongi ka aduda magi hanagi thabak sing adu tawdun leidi thabak sing adu loiraba matung se sang sing adu warden nortongi mamang maktada magi aronba upu masa aduda hapsilami masdagi amuk warden norton na Andy da magi khongup adu langtrik langna sengdok piramu aduga magi mafi marul sing adusu istri nan na takthok u haina haram laga mahak mafam adu dagi satkhirami Andy su warden hari bathawak sing adu loiraduna magi jail gi ka manung adu da amuk laklami numit asi nong yam kan na sutari akhak araw na su numidang adu pumnin nilami Andy magi ka adu da tumin na phamduna leiri mai hek muthat khibaga magi mon makha da thamliba hewutagi lawrak pathauri adu lawthoktuna ngihak tumin na phamduna leirami Som the Suret, Andy na Karitarongani Kalubda, Mahaksu ahing adu tumba yaramde. Matangi ayukta jail aduda security guard sing aduna, jail adubu sek to basang laklami. Magi mapa aduda, bondi sing adu thoglak tuna leplami adubu. Andy gi ka adugi mapa aduda di ihang hanglami. Security sing aduna, Andy the thoglako haina yamna kan lauraklami, adubu Andy thoglak khidre. Madudagi security sing aduna kakhatlakuna yengbada magi ka aduda Andy leiramdre asomdana amuk warden nortona khongup tonge haiduna khongup hapa box adu hangdokpada box aduda mallaba segairaba Andy gi khongup adu oina yauduna leiramle matang aduda jail adugi siren adusu yamna hauna khonglaklami khudak aduda warden norton captain Hadley ga loinana Andy gi ka aduda lakki Andy mafam adulagi nanthokuna sen khre tabda Norton yamna sauninglammi khudak adumaktada Andy wu thiduna purakadabani haina guard sing aduda order tawrami aduga Andy ga yamna luna tinaba red pusu mafam aduda kausinduna wahang pahong satharami mahakna satringai gi mamangda mangonda kari hairammi haina red ta warden Norton hanglakki red na mangonda di kari su hairamde haina khummi Maduragi warden Norton sauduna thongnawda leiriba nungna hakpa murti masa sing adu langthoraklami Phaglang adu da theliba Rita Heward ki poster adu da su nung adu langsilami adubu nung adu phaglang dagi thaktorakpagi mahutta phaglang adu gi manung da oina sangkhirami Maduragi warden na poster adu segai duna yengbada phaglang adu da mi ama sangba sanbagi sangda mayai oirafna lawba surung masa ama leiramle Andy surung adu fauduna nanthokibani haibasi makhoina khanglami Maram asina security guard mayam amna mafam aduga faudok faujin yaba mafam singda Andy Dufrin bu thirami adu makhoina Andy Dufrin bu phangbadi ngamlamde mafam aduda cheliba turel masa aduda mana selamba jail gi mafi marol amadi mana pairamba nungthang masa adu natana kari amata phangba ngamlamde masigi matung Andy na matau karamna jail adudagi nanthokna sen khribanu haiwada ulakki numit khudingi Andy na magi nungthang masa adu sizinaduna Phaglang adubu khajik khotuna surung masa amu hullami Maduragi thoglakpa laibak sing adubuna magi puri khawda haptuna puthoraklaga jail gi lampak aduda khajik saithoklami asumna sahi kunmuk asi leptana surung asi hulakpana surung adu tawba loisilaklami mahak nanthoknabagi matam ngaiduna leirami Andy na jail adudagi nanthoktuna sen khiba numit aduda
mana warden Norton gi paisa gi se sang yawba diary adu mana tuminna magi maningde yepsilami aduga magi bible adu oina upu adu da hapsin khirami warden Norton su hanagi matawgumna adumak kari su khalamde masigi matung amok warden gi mafi marol sing adu mana sesilami aduga madugi mathakta magi amanba furit khongrau adu su amuk sesilami aduga warden gi ahanba khongup adu su tongduna thoklaklami madudagi siel gi mai adu muthat khraba matamda magi se sang sing amadi ahanba furit khongrau sing adu serang amada hapsilami aduga thauri na setna punsilami thauri aduna amuk magi makhung namada kisinduna mahak surung aduda yamna thuna uprak uptuna situna thoraklami surung adudagi thoklaklaba matung du friend jail adugi phatta haudi senthafam oiriba cement haiduna saba pipe adu leiriba mafam adu yoraklami mafam adu leiriba pipe adu mana nung ama paiduna yamna kanna thomduna thugairami nungna pipe adu thombagi makol adu kana amatana taramde maramdi mana nungna thomba matam adu nung khongbagi makolga sanana thomlami pipe adu thugaiduna du print pipe adu gi manungde sangduna mafam adu dagi nanthoknabagi damak thoklakke mana hojik thoklakliba pipe asi adu ki matik namthiba yamna tukachaba pipe amadani chawraba football film manga muk sangba pipe adu phawdoktuna du friend mamai thangda turel masa amagi mataida yoraklami turel adu yorokpada du friend maning makha tamle khanlubada adu ki matik harawjarami nong marak adu da mahak atiyari yangkhatuna nokcharami mathangi ayukta endi yamna masana na warden Norton gi mafi marol sing adu setchinduna main national bank adu laklami mafam adu dagi mahakna warden Norton ga tanaduna hangkiba bank account adu dagi paisa lauthoknaba staff sing adu da hairami staff sing aduna mahaki ID proof amadi mari leinaba se sang sing adu hanglakpada dufrinna amatta sithaduna loina puthoklami asumna dufrinna bank adu dagi yamlaba senpham sing adu lauthoklammi aduga warden Norton gi aronba thabak sing adugi maramda yawba file ama press da pibiyo haiduna dufrinna staff amada pirami aduga mahak mafam adu thadoktuna atoppa lam amada satkhirami mathangi ayukki khabarda warden Norton tawriba aranba thabak sing adugi maramda yamna mayik sengna iduna yawraklami madudagi Shawshank jail aduda police kaya ama warden Norton bu phaba laklami warden Norton su mahak phaba lakle habasi masana khangjare mana magi aronba upu adu hangdoktuna yengbada magi diary adugi muhutta Andy Dufresne gi bible adu oine yawdun leiramle duga bible adu hangdoktuna yengbada bible adu da hutoktuna Dufresne gi nungthang adu lotlambagi mami adu sumhakna urame haibadi matam asuk kuibasi Andy na nungthang adu magi bible adu da lottuna thamlambani Norton khudak adu da ningamdaba kaya ama phawraklami adubu mahak mapunsi super jail da hingadobagi mahot sikhibana hena phare khanduna masa matomta nongmaina kapsinduna sijakhirami Andy na mafam adu dagi thokraba matung matam khara leiraga reta post ama tharaklami card adu da Andy gi leifam sing adu irami asumna matam khara haukraba matung red ki payroll gi interview adu amuk tawrami red interview adu da karisu thoine hena khanjiludre maramdi mamangda tawkhiba interview khudingmak arembada takhiba ngaktani interview lawriba nufa aduna mahak ase hojik samaj amuk khanna tenba yaradra haina hanglaki matam asida red na makoina hariba adu mangonda lagnaba oina thokle mamangda makoigumba kaya ama laktuna mangonda wahang sing adu hanjin hangduna laklabani mana phana thamoi sengna paukhum pirasu karisu kana khidraba ngaktani mafam asida mahak sahi nifu hena leraklabani mafam adu mahak ki mayum gumlabani aduna matungda asigumba interview asi tawiranu makhogi matam mangnabani haina interview lawriba miyosing adu da hairami interview lawriba miyosing adu kari khallurabno khangde red ki interview adubu makhoina approve tawrami asumna red sahi nifu Shawshank jail adu da leiraba matung jail adu dagi thoklaklami jail dagi thoklaklaba matung red su hana brooks na leiramba sarkar na piba ka adu da leirami jail adugi mapangi sangsar adu da thoklakpadadi punamak khongdun leiramle red su hingnanabagi lanphamda dukan amada thabak toba yawrami adu mahak mafam adu su sinsasin aduna leinabu hotnabada awaba amadi adumak oirami karigumba kanda mahak su crime ama hekta tawduna jailda mukhana sanglasira haina phaw khanjarami adu mahak na thaina Andy da sakki wasak adu ningsinglaklami masigi matung red gari ama tongduna Andy na hairamba mafam bookstone tanam klaklami Andy na hairamba nungi wall paring aduna leiriba mafam adu maktada sapsana mahak thunglami
ꯃꯗꯨꯗꯒꯤ ꯃꯥꯅ ꯋꯥꯜ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯎ ꯑꯗꯨꯒꯤ ꯃꯈꯥ ꯑꯗꯨꯗ ꯑꯦꯟꯗꯤꯅ ꯍꯥꯏꯔꯝꯕ ꯅꯨꯡ ꯑꯗꯨ ꯊꯤꯔꯝꯃꯤ ꯅꯨꯡ ꯑꯗꯨ ꯊꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯕꯣꯛꯁ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ ꯕꯣꯛꯁ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯄꯩꯁꯥ ꯈꯔꯒ ꯆꯤꯊꯤ ꯑꯃꯒ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯆꯤꯊꯤ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯔꯦꯠꯅ ꯄꯥꯔꯛꯈꯤ ꯆꯤꯊꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯔꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯃꯔꯨꯞ ꯔꯦꯠ ꯅꯪꯅ ꯆꯤꯊꯤ ꯑꯁꯤ ꯄꯥꯔꯕꯗꯤ ꯅꯍꯥꯛ ꯖꯦꯜ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯦ ꯍꯥꯏꯕꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯔ ꯈꯤꯇꯪ ꯆꯠꯂꯒ ꯑꯩꯍꯥꯛ ꯂꯩꯔꯦ ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯐꯝ ꯑꯗꯨ ꯅꯍꯥꯛ ꯍꯧꯖꯤꯛꯁꯨ ꯅꯤꯡꯁꯤꯡꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯩꯅ ꯍꯥꯏꯈꯤꯗ꯭ꯔꯥ ꯊꯥꯖꯕ ꯍꯥꯏꯕꯁꯤ ꯑꯐꯕ ꯊꯕꯛ ꯑꯃꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯐꯕ ꯊꯕꯛ ꯑꯃꯕꯨ ꯊꯥꯖꯔꯕꯗꯤ ꯃꯗු ꯂꯦꯝꯅ ꯁꯨꯡꯃꯥꯡ ꯃꯥꯡꯂꯣꯏ ꯐꯔꯦ ꯅꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯆꯤꯊꯤ ꯑꯁꯤ ꯄꯥꯔꯕ ꯃꯇꯨꯡ ꯔꯦꯠ ꯕꯁ ꯑꯃ ꯇꯣꯡꯗꯨꯅ ꯃꯦꯛꯁꯤꯀꯣꯒꯤ ꯖꯦꯋꯥꯟꯇꯅꯤꯌꯣ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯦꯟꯗꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟ ꯑꯃꯗ ꯃꯥꯒꯤ ꯃꯜꯂꯕ ꯍꯤ ꯑꯗꯨ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯃꯥꯅ ꯃꯥꯒꯤ ꯍꯤ ꯑꯁꯤꯕు ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯔꯦꯠ ꯃꯥꯒꯤ ꯕ꯭रीꯐ ꯀꯦꯁ ꯑꯗꯨ ꯄꯨꯗꯨꯅ ꯑꯦꯟꯗꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯔꯨꯞ ꯑꯅꯤ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯎꯅꯕꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯈꯤ ꯄꯨꯟꯁꯤꯗ ꯀꯩꯗꯧꯅꯨꯡꯗ ꯃꯥꯏꯊꯤꯔꯦ ꯍꯥꯏꯅ ꯂꯩꯊꯣꯛꯂꯣꯏꯗꯕꯅꯤ ꯑꯅꯧꯕ ꯑꯁꯥ ꯀꯌꯥ ꯑꯃ ꯊꯝꯗꯨꯅ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯅ ꯍꯤꯡꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ ꯑꯁꯨꯝꯅ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯁꯤꯡꯒꯤꯗꯃꯛ ꯂꯥꯏꯛ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯅ ꯑꯃꯨꯛꯀ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ